ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯁꯨ ꯍꯧꯈꯤꯗꯨꯅ ꯊꯥꯗꯣꯏꯗꯨ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯦ. ꯊꯥꯗꯣꯏꯒꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯀꯩꯅꯣ ꯃꯥ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ. ꯀꯩꯅꯣ ꯍꯥꯏꯁꯦ? ꯑꯗꯨ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ? ꯑꯗꯨ ꯀꯩꯅꯣ ꯍꯥꯏꯔꯕ ꯁꯨꯝ ꯇꯧꯂꯩꯍꯦ. ꯍꯥꯏꯗꯧꯗꯣ ꯁꯠ ꯁꯠ ꯍꯥꯏꯔꯛꯄ ꯌꯥꯗꯕ꯭ꯔꯣ? ꯏꯁ ꯑꯁꯤꯒꯤ ꯑꯣꯏꯔꯦ. ꯑꯣ ꯑꯩꯒꯤ ꯏꯃꯥ ꯅꯨꯡꯁꯤꯕꯤ, ꯑꯩꯁꯨ ꯈꯪꯉꯤ. ꯑꯗꯣ ꯑꯩ ꯃꯥꯕꯨꯗꯤ ꯅꯨꯡꯁꯤ. ꯃꯃꯥꯒ ꯃꯥꯒꯒꯤ ꯃꯔꯥꯜꯗꯤ ꯂꯩꯇꯕ꯭ꯔꯥꯅ ꯈꯜꯂꯤ. ꯑꯩꯅ ꯍꯌꯦꯡꯋꯥꯏ ꯃꯣꯏꯗ ꯂꯩꯔꯀꯥꯟꯗ ꯅꯨꯡꯁꯤꯅꯗ꯭ꯔꯤꯕ ꯃꯣꯏꯗꯣ ꯂꯣꯏꯅ ꯅꯨꯡꯁꯤꯍꯟꯗꯣꯏꯅꯤ. ꯀꯌꯥꯝ ꯋꯥꯔꯨꯅꯨꯗ. ꯗꯥ ꯅꯤꯡꯊꯦꯝꯁꯨ ꯍꯣꯠꯅꯕ ꯌꯥꯝ ꯀꯟꯖꯕꯅꯦ. ꯑꯩ ꯀꯩꯁꯨ ꯋꯥꯔꯣꯏꯕ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ. ꯊꯥꯗꯣꯏꯁꯨ ꯃꯃꯥꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯨ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯍꯧꯋꯦ. ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯁꯤꯕꯨꯗꯤ ꯃꯆꯥ ꯑꯩꯕꯨ ꯋꯥꯍꯟꯅꯤꯡꯗꯕꯒꯤ ꯇꯧꯖꯔꯤꯅꯦꯕ. ꯑꯗꯣ ꯑꯩ ꯃꯥꯒ ꯂꯥꯞꯊꯣꯛꯅꯕꯁꯦ ꯉꯝꯃꯣꯏꯕ. ꯏꯃꯥꯅ ꯍꯥꯏꯕꯕꯨ ꯏꯟꯒꯗ꯭ꯔꯥ? ꯑꯩꯒꯤ ꯑꯄꯥꯝꯕꯗꯕꯨ ꯆꯠꯀꯗ꯭ꯔꯥ? ꯑꯁ ꯈꯪꯗ꯭ꯔꯦꯗ ꯇꯧꯗꯣꯏꯁꯦ. ꯍꯌꯦꯡ ꯀꯩꯒꯨꯝꯕ ꯃꯃꯥꯅ ꯍꯥꯏꯕꯁꯦ ꯆꯨꯝꯗꯅꯒ ꯑꯩꯁꯦ ꯋꯥꯕꯒ ꯊꯣꯛꯂꯒꯅ ꯑꯁ ꯑꯩꯈꯣꯏ ꯃꯥꯅ ꯆꯩꯗꯣꯏꯗꯣ ꯎꯔꯦꯕ. ꯃꯃꯥꯅ ꯍꯥꯏꯕ ꯏꯜꯂꯒꯅ ꯅꯤꯡꯊꯦꯝꯅ ꯈꯨꯗꯧꯕ. ꯑꯁ ꯀꯣꯛ ꯃꯆꯥ ꯑꯃ ꯄꯥꯜꯂꯤꯁꯦ ꯆꯥꯛꯇꯣꯔꯦꯗ ꯑꯩ. ꯃꯇꯥꯡꯗꯨꯗ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯃꯗꯒꯤ ꯀꯣꯜ ꯂꯥꯛꯂꯝꯃꯤ. ꯊꯥꯗꯣꯏꯗꯨ ꯐꯣꯟ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯀꯣꯜ ꯑꯗꯨꯁꯨ ꯇꯠꯈ꯭ꯔꯦ. ꯑꯃꯨꯛꯁꯨ ꯇꯧꯁꯤꯜꯂꯛꯏ. ꯍꯟꯗꯛꯃꯨꯛꯇꯤ ꯐꯠ ꯄꯥꯏꯈꯠꯂꯒ ꯀꯅꯥ? ꯍꯜꯂꯣ, ꯑꯩ ꯕꯣꯔꯤꯁꯅꯦ. ꯑꯗꯣ ꯅꯪ ꯅꯊꯣꯏ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯃꯥꯅꯦ. ꯑꯗꯣ ꯑꯩꯗꯤ ꯅꯪ ꯈꯪꯗꯤꯌꯦ. ꯏꯆꯟ ꯑꯣꯏꯅ ꯄꯤꯔꯛꯄꯅꯦ. ꯃꯥꯗꯤ ꯀꯩꯒꯤ ꯑꯩ ꯅꯝꯕꯔꯁꯦ ꯅꯉꯣꯟꯗ ꯄꯤꯔꯛꯏꯕ? ꯈꯪꯅꯧ ꯍꯥꯏꯅ ꯄꯤꯔꯛꯄꯅꯦ. ꯌꯥꯝ ꯀꯥꯏꯔꯕꯣ? ꯑꯗꯨꯏ ꯅꯠꯇꯦꯗ. ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯔꯝꯗꯕꯗꯨꯗ. ꯍꯧꯖꯤꯛ ꯍꯥꯏꯔꯁꯤꯗꯤ. ꯑꯗꯣ ꯅꯪꯕꯨ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯁꯨꯝ ꯂꯩꯔꯝꯕꯅꯦ. ꯑꯗꯣ ꯀꯩ ꯂꯝꯗꯩꯅꯣ? ꯊꯧꯕꯥꯜꯗꯩꯅꯦ. ꯑꯩꯒꯤꯗꯤ ꯏꯆꯟꯅ ꯍꯥꯏꯔꯛꯑꯕ ꯅꯠꯇ꯭ꯔꯣ? ꯍꯥꯏꯔꯛꯑꯦ. ꯑꯗꯨꯗꯤ ꯊꯝꯂꯒꯦ. ꯊꯕꯛ ꯑꯃ ꯇꯧꯔꯨꯈꯤꯒꯦ. ꯊꯕꯛ ꯌꯥꯝ ꯐꯕ ꯃꯥꯜꯂꯤꯗ. ꯑꯗꯣ ꯑꯩ ꯍꯣꯔꯦꯟ ꯀꯣꯜ ꯇꯧꯔꯛꯀꯦꯀꯣ. ꯀꯩꯁꯨ ꯈꯨꯝꯂꯝꯗꯅ ꯊꯥꯗꯣꯏꯅ ꯀꯣꯜ ꯑꯗꯨꯁꯨ ꯀꯛꯊꯠꯈ꯭ꯔꯦ. ꯊꯥꯗꯣꯏꯗꯨ ꯃꯇꯨꯡꯗ ꯏꯁꯧꯁꯨ ꯂꯥꯡꯖꯔꯤ. ꯀꯔꯤ ꯃꯤꯅꯣ ꯈꯪꯗꯦꯃꯤ. ꯅꯨꯄꯤꯅꯤ ꯍꯥꯏꯔꯗꯤ ꯈꯥꯏꯅꯤꯡꯕ ꯖꯥꯠꯅꯤ ꯍꯦꯛꯇ. ꯀꯩꯒꯤꯅꯣ ꯏꯆꯟꯗꯨꯅ ꯑꯩ ꯅꯝꯕꯔꯁꯦ ꯄꯤꯊꯣꯛꯂꯝꯃꯤꯁꯤꯕꯣ? ꯑꯩꯉꯣꯟꯗꯁꯨ ꯀꯩꯝꯇ ꯍꯥꯏꯔꯛꯇꯦꯕ. ꯑꯗꯨꯒ ꯃꯗꯨꯏ ꯅꯨꯄꯤꯗꯨꯕꯨ ꯉꯥꯎꯔꯖꯥꯠꯂꯣ ꯈꯪꯗꯦꯃꯤ. ꯃꯇꯣꯝꯇ ꯃꯔꯨꯝ ꯃꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯃꯥꯅ ꯀꯧꯔꯛꯂꯝꯃꯤ. ꯍꯣꯏ. ꯑꯗꯣ ꯃꯥ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯉꯣ ꯍꯥꯏꯅꯣ? ꯍꯣꯏ. ꯑꯁꯣꯝꯗꯅ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯗꯨ ꯋꯥꯈꯜ ꯈꯟꯕ ꯍꯦꯟꯃꯟꯈꯤꯕꯅ ꯑꯅꯥꯕ ꯍꯧꯔꯛꯇꯨꯅ ꯗꯣꯛꯇꯔꯗ ꯄꯨꯈꯠꯂꯝꯃꯤ. ꯅꯤꯡꯊꯦꯝꯗꯨ ꯗꯣꯛꯇꯔꯗ ꯑꯣꯟꯁꯤꯟꯗꯨꯅ ꯗꯣꯛꯇꯔ, ꯏꯃꯥꯁꯦ ꯌꯨꯝꯗ ꯑꯣꯏꯅ ꯂꯩꯕ ꯌꯥꯒꯗ꯭ꯔꯣ? ꯀꯩꯁꯨ ꯀꯥꯏꯗꯦ.
ꯑꯩꯅ ꯄꯤꯔꯤꯕ ꯍꯤꯗꯥꯛꯇꯣ ꯆꯥꯡ ꯅꯥꯏꯅ ꯄꯤꯖꯕꯤꯌꯨ ꯋꯥꯈꯜ ꯈꯔ ꯌꯥꯝ ꯈꯟꯕ ꯍꯦꯟꯃꯟꯕꯩꯅꯦ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯍꯤꯗꯥꯛꯄꯨ ꯆꯥꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯗꯣꯛꯇꯔ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃ ꯊꯣꯛꯑꯒꯦ ꯍꯣꯏ ꯍꯣꯏ ꯅꯨꯡꯗ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯄꯤꯖꯈ꯭ꯔꯤꯕ ꯀꯟꯇꯦꯛꯇꯨꯗ ꯀꯣꯜ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯣ ꯐꯅꯤ ꯗꯣꯛꯇꯔ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯦꯝꯆꯥꯗꯨ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯥꯅ ꯍꯤꯗꯥꯛ ꯆꯥꯅꯕ ꯑꯩ ꯆꯦꯜꯂꯨꯔꯒꯦꯀꯣ ꯃꯥ ꯑꯁꯥꯏꯗ ꯉꯥꯛꯇꯪ ꯄꯣꯊꯥꯕꯤꯔꯝꯃꯣ ꯆꯥꯗꯨ ꯂꯣꯟꯕ ꯂꯣꯏꯔꯒ ꯄꯨꯊꯣꯔꯛꯇꯨꯅ ꯃꯃꯥꯗ ꯄꯤꯗꯨꯅ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅꯦ ꯑꯩꯅ ꯍꯥꯏꯗꯣꯏ ꯋꯥꯁꯦ ꯍꯥꯟꯅꯗꯒꯤꯁꯨ ꯁꯨꯝ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯦ 이마, 아이씨가 너는 쇼 파우더 브로. 하이고 이마. 진짜 같아라. 이마는 혹시 아이지? 이마는 잡은 혹시 한번 해봐지. 에이 다시 돼 이마. 내 잡은 혹시 하라가. 내 자기 그림도 간디주고 그러기로. 아도 그는 쉬고 거꾸로 이마. 아도 그리기 이마는 wak하는 거인데 wak하지마. 이마. 내 저분은 쉬비려야지. 이마는 wak하는 거인데 wak하는 거지. 하도 울어봐. 이 이마기부터 시행을 하는 줄에와. 막 이마는 그 뭐이다 보셔봐야 돼. 내 저분 하나 하도 그래 뭐 이마. 대체 형 말해. ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯥꯕꯨ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯃꯃꯥ ꯃꯆꯥꯗꯨ ꯀꯞꯄ ꯌꯥꯕ ꯀꯞꯃꯤꯟꯅꯔꯕ ꯇꯨꯡꯗ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯈ꯭ꯔꯦ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯊꯥꯗꯣꯏ ꯅꯤꯡꯊꯦꯝꯒꯤ ꯀꯣꯜ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯀꯣꯜ ꯑꯃ ꯂꯥꯛꯄ ꯑꯗꯨꯗ ꯍꯔꯥꯎꯅ ꯄꯥꯏꯔꯨꯏ ꯍꯜꯂꯣ ꯊꯥꯗꯣꯏ ꯅꯪ ꯑꯣꯏꯔꯦ ꯀꯅꯥ ꯑꯣꯏꯅ ꯈꯜꯂꯨꯔꯒꯦ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯑꯗꯣ ꯅꯪꯉꯣꯟꯗ ꯂꯦꯝꯕ ꯀꯣꯜ ꯇꯧꯔꯛꯄ꯭ꯔꯣ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯈꯜꯂꯝꯕꯅꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯅꯝꯕꯔꯗꯣ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯔꯛꯇꯕꯤꯗ ꯃꯤꯉꯣꯟꯗ ꯄꯤꯔꯤꯗꯣ ꯑꯗꯨꯒꯤꯗꯤ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯊꯥꯗꯣꯏ ꯑꯗꯣ ꯂꯦꯝꯕꯗꯣ ꯌꯥꯝ ꯐꯕꯅꯦ ꯅꯪ ꯈꯪꯅꯧꯋꯣ ꯃꯥꯒ ꯑꯩꯒꯤ ꯈꯪꯅꯕ ꯂꯩꯌꯦ ꯑꯩꯁꯨ ꯈꯪꯉꯦ ꯑꯗꯣ ꯃꯥꯅ ꯅꯨꯄꯤ ꯑꯃ ꯁꯦꯝꯕꯤꯌꯣꯅ ꯀꯟꯅ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯈꯟꯊꯕꯗꯧꯗ ꯄꯤꯊꯣꯛꯎꯔꯦ ꯑꯩꯒꯤ ꯃꯥꯏ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯊꯥꯗꯣꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯐꯔꯦꯅꯦ ꯑꯩ ꯅꯪꯒꯤ ꯃꯥꯏ ꯉꯥꯛꯄ ꯑꯣꯏꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯄꯥꯎ ꯐꯥꯎꯅꯔꯒꯦ ꯑꯗꯣ ꯃꯇꯨꯡꯗꯗꯤ ꯁꯤꯒꯨꯝꯕꯁꯦ ꯇꯧꯅꯨꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯕ ꯇꯨꯡꯗ ꯁꯅꯥ ꯃꯆꯥꯕꯨ ꯀꯧꯔꯛꯂꯝꯃꯤ ꯍꯣꯏ ꯃꯃꯥ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯅꯨꯡꯗꯥꯡꯒꯤ ꯊꯕꯛ ꯄꯨꯟꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯗꯨꯅ ꯃꯄꯥ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯇꯨꯡꯗ ꯃꯥꯏꯄꯥꯛꯁꯨ ꯍꯜꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯔꯛꯏ ꯃꯃꯥ ꯇꯥꯕ꯭ꯔꯣ ꯑꯩ ꯂꯥꯛꯑꯦꯅꯦ ꯊꯣꯡ ꯍꯥꯡꯉꯣꯅꯦ ꯅꯣꯏꯕꯣ ꯁꯅꯥ ꯀꯧꯔꯛꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯒ ꯂꯥꯏꯔꯕ ꯍꯥꯏꯁꯤꯗꯤ ꯋꯥꯏ ꯍꯥꯏꯍꯩꯗꯦꯀꯣ ꯉꯁꯥꯏꯗꯣ ꯊꯕꯛ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯕꯅꯦ ꯑꯗꯨꯅ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯉꯁꯤꯁꯨ ꯑꯗꯣ ꯅꯣꯏꯕꯨ ꯆꯥꯛ ꯆꯥꯔꯕꯣ ꯆꯠꯀꯅꯤ ꯍꯌꯦꯡꯅ ꯑꯇꯣꯞꯄ ꯃꯐꯝꯗꯅꯤ ꯑꯗꯣ ꯏꯆꯥꯗꯤ ꯎꯗꯦꯅ ꯀꯧꯔꯨꯔꯅꯨꯗ ꯂꯥꯏꯔꯤꯛ ꯄꯥꯖꯔꯁꯅꯨ ꯑꯗꯣ ꯏꯁꯤꯡ ꯑꯁꯥꯕ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯍꯣꯏ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯃꯥꯏꯄꯥꯛꯇꯨ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯆꯥꯅꯅꯕ ꯇꯧꯔꯝꯃꯤ ꯃꯃꯥꯅ ꯊꯥꯗꯣꯏꯕꯨ ꯀꯧꯔꯛꯂꯝꯃꯤ ꯍꯣꯏ ꯃꯃꯥ ꯂꯥꯛꯑꯒꯦ
ꯆꯥꯛꯇꯨ ꯆꯥꯅ ꯆꯥꯅ ꯃꯄꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. 이자tom비 ꯅꯪꯕꯨ ꯍꯌꯦꯡ ꯁ꯭ꯀꯨꯜ ꯆꯠꯀꯗ꯭ꯔꯣ? ꯆꯠꯇꯣꯏꯅꯤ. ꯂꯥꯏꯔꯤꯛꯇꯁꯨ ꯄꯨꯛꯅꯤꯡ ꯆꯪꯒꯗꯕꯅꯤꯀꯣ. ꯂꯥꯡꯁꯨ ꯂꯥꯡꯒꯗꯕꯅꯤ. ꯃꯇꯝ ꯇꯥꯖꯥꯃꯦꯟꯖꯥ ꯌꯦꯡꯉꯒ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯛ ꯑꯣꯛꯂꯗꯨꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ. ꯁꯅꯥꯅ ꯍꯣꯏ. ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯐꯣꯟ ꯑꯗꯨ ꯌꯦꯡꯂꯝꯃꯤ. ꯅꯤꯡꯊꯦꯝꯒꯤ ꯀꯣꯜ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯕꯅꯤ. ꯀꯣꯜ ꯇꯧꯔꯛꯂꯝꯗꯕ ꯑꯗꯨꯗ ꯃꯆꯤꯟꯗꯨ ꯇꯨꯝꯊꯣꯛꯂꯒ ꯍꯟꯗꯛꯇꯤ ꯀꯣꯜ ꯇꯧꯔꯛꯄꯒꯁꯦ ꯌꯥꯝ ꯇꯥꯡꯅ ꯇꯧꯔꯛꯏ. ꯑꯩ ꯅꯨꯡꯁꯤꯗꯤ ꯍꯥꯏꯔꯒ ꯀꯩꯗ ꯅꯨꯡꯁꯤꯔꯤꯅꯣ ꯈꯪꯗꯦ. ꯑꯩꯅ ꯇꯧꯕꯁꯨ ꯇꯜꯂꯤ. ꯑꯩꯅ ꯌꯥꯝ ꯄꯥꯝꯕ ꯃꯥꯟꯈꯤꯅꯤꯕ. ꯉꯥꯏꯍꯥꯛ ꯃꯔꯨꯝ ꯁꯣꯜꯂꯝꯂꯒ ꯇꯦꯕꯜ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯂꯛꯇꯨꯅ ꯂꯥꯏꯔꯤꯛꯇꯨ ꯄꯥꯕ ꯍꯧꯈ꯭ꯔꯦ. ꯄꯨꯡ 9 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯀꯣꯜ ꯑꯃ ꯂꯥꯛꯂꯝꯃꯤ. ꯊꯥꯗꯣꯏꯗꯨ ꯅꯤꯡꯊꯦꯝ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯍꯔꯥꯎꯅ ꯐꯣꯟ ꯑꯗꯨ ꯌꯦꯡꯂꯨꯕꯅꯤ. ꯂꯦꯝꯕ ꯑꯣꯏꯔꯝꯕꯗꯨꯗ ꯃꯨꯠꯀ ꯂꯣꯏ ꯆꯥꯏꯔꯦꯍꯦ. ꯀꯩ ꯍꯥꯏꯅꯤꯡꯉꯤꯅꯣ ꯈꯪꯗꯦ ꯃꯤꯁꯤꯅ. ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯀꯣꯜ ꯑꯗꯨꯁꯨ ꯇꯠꯈ꯭ꯔꯦ. ꯐꯔꯦꯁꯤꯅ ꯀꯣꯜꯁꯨ ꯇꯠꯈ꯭ꯔꯦ. ꯅꯨꯡꯉꯥꯏꯔꯦ. ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤꯉꯩ ꯀꯣꯜꯗꯨ ꯍꯟꯅ ꯑꯃꯨꯛ ꯇꯧꯁꯤꯜꯂꯛꯏ. ꯐꯣꯟꯒ ꯂꯣꯏ ꯆꯥꯏꯅꯤꯀꯣ ꯉꯁꯤ. ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯤ. ꯍꯜꯂꯣ. ꯍꯜꯂꯣ, ꯆꯥꯛ ꯆꯥꯔꯕꯣ? ꯆꯥꯔꯦ. ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ? ꯃꯃꯥ ꯍꯣꯏꯒꯤꯗꯤ ꯏꯔꯣꯜꯂꯤ. ꯑꯩꯒꯤꯗꯤ ꯆꯝꯐꯨꯠꯀ ꯆꯥꯏ. ꯅꯪ ꯏꯔꯣꯝꯕ ꯆꯥꯗ꯭ꯔꯣ ꯍꯥꯏꯁꯦ? ꯆꯥꯏ. ꯑꯩꯗꯣ ꯏꯔꯣꯝꯕꯗꯣ ꯃꯣꯔꯣꯛ ꯁꯥꯗꯧ ꯃꯥꯟꯕ. ꯑꯗꯨꯏ ꯆꯥꯗ꯭ꯔꯕ. ꯑꯗꯣ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯁꯟꯗꯦꯁꯤꯗ ꯑꯩ ꯂꯥꯛꯀꯦ. ꯊꯦꯡꯅꯁꯤꯀꯣ. ꯑꯩꯗꯣ ꯌꯦꯡꯁꯦ. ꯍꯩꯃꯥ, ꯌꯦꯡꯁꯤ ꯅꯠꯇꯤꯌꯦ. ꯁꯛ ꯈꯪꯅꯁꯦ ꯍꯥꯏꯕꯅꯦ. ꯑꯩꯗꯤ ꯂꯥꯛꯀꯅꯤꯀꯣ. ꯑꯗꯣ ꯑꯩ ꯊꯝꯂꯒꯦ. ꯍꯩꯃꯥ, ꯀꯩꯗꯧꯔꯒꯦ? ꯑꯩꯒ ꯋꯥꯔꯤ ꯁꯥꯅꯤꯡꯗ꯭ꯔꯕꯣ? ꯑꯗꯨꯏ ꯅꯠꯇꯤꯌꯦ. ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯅꯦ. ꯑꯣ, ꯐꯔꯦ ꯑꯗꯨꯗꯤ. ꯂꯥꯏꯔꯤꯛꯇꯣ ꯄꯥꯖꯔꯣ. ꯑꯗꯣ ꯂꯝ ꯍꯦꯟꯒꯅꯨꯀꯣ. ꯍꯦꯜꯂꯣꯏ. ꯑꯗꯨꯅꯤꯗꯅ. ꯑꯗꯣ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯉꯥꯏꯔꯝꯃꯨꯀꯣ. ꯐꯣꯟ ꯍꯦꯛ ꯊꯝꯈꯤꯕꯒ ꯋꯥꯏ ꯑꯃ ꯁꯪꯉꯤꯍꯦ. ꯍꯣꯏ ꯃꯃꯥ. ꯍꯣꯏ, ꯇꯨꯝꯃꯒꯦꯕ. ꯇꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯦꯝꯗꯨ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ. ꯍꯔꯥꯎꯅ ꯀꯣꯜ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯑꯣꯏꯅꯔꯞ ꯇꯧꯅ ꯀꯩꯒꯤꯅꯣ ꯐꯣꯟ ꯁꯨꯛꯇꯧ ꯇꯧꯔꯛꯇ꯭ꯔꯤꯗꯨꯕꯣ? ꯑꯩꯗꯣ ꯍꯟꯗꯛ ꯊꯕꯛ ꯈꯔ ꯆꯤꯟꯕꯒꯤꯅꯦ. ꯑꯩ ꯁꯨꯝ ꯐꯣꯟ ꯇꯧꯔꯛꯏꯁꯤꯗꯤ. ꯇꯧꯔꯛꯇꯦ ꯆꯣ. ꯍꯥꯟꯅꯒꯨꯝꯅ ꯊꯕꯛ ꯐꯅꯌꯥꯝ ꯆꯤꯜꯂꯁꯨ ꯀꯣꯜ ꯄꯥꯏꯅꯔꯒ ꯑꯗꯨꯝ ꯂꯩꯕ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛꯅ? ꯉꯥꯏꯈꯣ, ꯍꯟꯗꯛ ꯅꯤꯡꯊꯦꯝꯅ ꯍꯣꯡꯂꯛꯏꯁꯦ ꯑꯩ ꯁꯨꯝ ꯆꯤꯡꯅꯔꯛꯑꯦꯀꯣ. ꯊꯥꯗꯣꯏꯅ ꯈꯝꯕꯜ ꯃꯆꯥ ꯑꯃ ꯆꯥꯎꯁꯤꯜꯂꯛꯄ ꯑꯗꯨꯗ ꯅꯤꯡꯊꯦꯝꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯪꯗꯤ ꯀꯩ ꯆꯤꯡꯅꯔꯤꯕ? ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯑꯃ ꯈꯣꯏꯔꯝꯃꯅꯤ ꯈꯪꯉꯤ. ꯂꯛꯅꯔꯒꯦ ꯈꯟꯗꯨꯅ ꯃꯥꯁꯨ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ. ꯍꯩꯃꯥ, ꯅꯪꯗꯤ ꯀꯃꯥꯏ ꯈꯪꯉꯤꯕ? ꯀꯃꯥꯏ ꯈꯪꯉꯤꯅꯣꯕ? ꯌꯥꯝ ꯆꯨꯝꯃꯦꯕ. ꯅꯤꯡꯊꯦꯝ, ꯅꯪꯒꯤꯁꯦ ꯑꯁꯦꯡꯕ꯭ꯔꯣ? ꯑꯩ ꯁꯨꯝ ꯁꯥꯎꯔꯛꯇꯣꯔꯦꯀꯣ. ꯎꯪꯒ ꯍꯥꯏꯅꯦ. ꯌꯥꯔꯦ. ꯉꯁꯤꯗꯒꯤ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯔꯛꯀꯅꯨ. ꯍꯩꯃꯥ, ꯃꯤꯅ ꯐꯒꯤ ꯇꯧꯔꯒ ꯁꯥꯎꯔꯤ ꯃꯥꯜꯂꯦꯅꯦ. ꯍꯥꯏ, ꯄꯤꯛꯇ꯭ꯔꯨ. ꯁꯥꯎꯔꯅꯨꯁꯦ. ꯗꯗꯥꯅ ꯐꯒꯤ ꯇꯧꯕꯅꯦꯕ. ꯏꯃꯥꯒꯤ ꯑꯅꯥꯕꯗ ꯍꯧꯔꯛꯇꯨꯅ ꯑꯩ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯂꯩꯔꯦꯕ. ꯏꯃꯥ ꯑꯩꯈꯣꯏꯕꯥꯅꯤꯗꯪ ꯂꯩꯕꯅꯤꯅ ꯏꯃꯥꯒꯤ ꯊꯕꯛꯁꯨ ꯑꯩꯅ ꯂꯣꯏ ꯍꯣꯠꯅꯔꯦ. ꯑꯗꯨꯒꯤꯅꯦꯕ. ꯑꯁꯦꯡꯕꯩꯔꯣ ꯍꯥꯏꯗꯣ? ꯃꯥꯅꯦ. ꯑꯗꯣ ꯑꯩ ꯀꯩ ꯅꯨꯃꯤꯠꯇ ꯂꯥꯛꯑꯣ ꯍꯥꯏꯅꯣ? ꯁꯟꯗꯦꯗ ꯂꯥꯛꯀꯦꯀꯣ. ꯍꯣꯏ. ꯍꯥꯏꯈꯩ ꯍꯥꯏꯗꯣꯛꯂꯨꯔꯒ ꯉꯁꯥꯏ ꯂꯦꯝꯕ ꯂꯥꯛꯀꯦ ꯍꯥꯏꯔꯛꯈꯤꯕ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯂꯠ ꯇꯧꯅ ꯁꯟꯗꯦꯗꯣ ꯑꯩꯗꯣ ꯀꯥꯎꯋꯦ. ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ? ꯀꯩ ꯂꯩꯔꯒꯦꯕ? ꯑꯗꯨꯒ ꯂꯩ ꯑꯃꯨꯛ ꯇꯠꯁꯜꯂꯤꯗꯨꯅ ꯀꯩꯒꯤ? ꯆꯤꯡꯅꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯋꯥꯗꯨ ꯁꯦꯝꯗꯣꯔꯛꯏ.
ꯃꯥꯒ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩꯌꯦ ꯈꯣꯡꯖꯣꯝꯗ ꯑꯗꯨꯏꯅꯦ ꯑꯗꯨꯗꯤ ꯀꯩ ꯅꯨꯃꯤꯠꯇ ꯂꯥꯛꯑꯣ ꯍꯥꯏꯅꯣ ꯃꯟꯗꯦ ꯅꯨꯃꯤꯠꯇ ꯑꯣꯏꯅ ꯂꯥꯛꯑꯣ ꯑꯗꯨꯗ ꯅꯤꯡꯊꯦꯝ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯒꯦ ꯉꯁꯥꯏꯒꯤ ꯌꯦꯟꯖꯥꯡꯁꯦ ꯆꯝꯊꯣꯡ ꯑꯣꯏꯅ ꯆꯥꯔꯦ ꯏꯃꯥꯁꯨ ꯊꯥꯎ ꯆꯥꯅꯤꯡꯗꯦ ꯍꯥꯏꯅ ꯑꯗꯣ ꯅꯣꯏꯗꯤ ꯀꯩ ꯆꯥꯔꯒꯦ ꯏꯔꯣꯟꯕꯒ ꯆꯝꯐꯨꯠꯀ ꯃꯆꯥ ꯏꯕꯦꯝꯃꯗꯤ ꯏꯔꯣꯝꯕꯗꯤ ꯍꯥꯞꯄꯤꯔꯝꯒꯗꯕ ꯃꯥꯟꯗꯦ ꯌꯥꯝ ꯈꯪꯉꯤꯀꯣ ꯑꯧ ꯈꯔ ꯈꯪꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯥꯏꯕꯅꯤꯅ ꯅꯪꯗꯤ ꯑꯇꯩꯒꯤ ꯑꯣꯏꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯄꯤꯛꯇ꯭ꯔꯨꯒꯤꯗꯤ ꯑꯣꯏ ꯍꯥꯏꯖꯔꯤꯕ ꯑꯣ ꯈꯪꯖꯍꯧꯔꯦ ꯑꯩꯗꯤ ꯗꯨꯖꯥ ꯀꯔꯤ ꯄꯨꯛꯆꯦꯜꯅꯣ ꯆꯍꯤ ꯑꯗꯨ ꯀꯨꯏꯅ ꯇꯤꯟꯅꯔꯛꯄꯕꯨ ꯄꯥꯈꯪ ꯑꯣꯏꯕ ꯑꯩꯒꯤ ꯄꯨꯛꯆꯦꯜ ꯈꯪꯕꯤꯔꯝꯗ꯭ꯔꯤꯕ ꯄꯥꯈꯪ ꯑꯣꯏꯕ ꯑꯩꯍꯥꯛꯅ ꯅꯨꯆꯥ ꯑꯣꯏꯕꯤ ꯅꯪꯕꯨꯗꯤ ꯈꯤꯇꯪ ꯋꯥꯔꯧꯖꯩꯗꯣ ꯋꯥꯔꯧꯕꯤꯅꯨ ꯃꯥꯟꯖꯋꯣ ꯅꯍꯥ ꯑꯣꯏꯕꯤ ꯑꯩꯅ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯄꯥꯈꯪ ꯑꯣꯏꯕ ꯅꯍꯥꯛꯅ ꯉꯥꯛꯄꯤꯌꯨꯗꯣ ꯅꯨꯆꯥꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯄꯥꯈꯪ ꯊꯃꯣꯏꯁꯦ ꯄꯦꯠꯊꯔꯦꯗ ꯋꯥꯔꯧꯕꯤꯔꯣꯏꯗ ꯅꯨꯆꯥꯋꯣ ꯄꯥꯈꯪ ꯑꯩꯍꯥꯛꯀꯤ ꯁꯪꯒꯥꯏꯗ ꯅꯅꯤꯡ ꯇꯝꯅ ꯂꯩꯁꯥ ꯇꯝꯂꯔꯣ ꯅꯁꯥꯕꯤ ꯑꯩꯅ ꯅꯪꯒꯤ ꯅꯇꯧꯗꯕꯨ ꯌꯦꯡꯖꯔꯒ ꯍꯔꯥꯎꯖꯒꯦ ꯅꯍꯥ ꯑꯣꯏꯕꯤ ꯑꯩꯍꯥꯛꯇꯤ ꯑꯉꯥꯡ ꯑꯣꯏꯖꯔꯤ ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯃꯁꯥꯏꯈꯣꯜꯗ ꯏꯅꯤꯡ ꯏꯈꯥ ꯇꯝꯅ ꯂꯩꯖꯈꯤꯒꯦ ꯀꯟꯁꯨ ꯀꯟꯃꯜꯂꯤ ꯊꯣꯖꯥ ꯅꯪꯒꯤ ꯊꯃꯣꯏꯁꯦ ꯃꯤꯕꯨ ꯋꯥꯍꯟꯕ ꯌꯥꯝꯅ ꯍꯩꯗꯣ ꯏꯁ ꯑꯩꯗꯤ ꯀꯅꯥꯝꯇꯗ ꯋꯥꯍꯟꯈꯤꯕ ꯂꯩꯖꯗꯦꯀꯣ ꯑꯁ ꯌꯥꯔꯦ ꯇꯣ ꯑꯩꯅ ꯇꯥꯛꯄꯅ ꯈꯤꯇꯪ ꯍꯩꯔꯛꯄꯅ ꯑꯣꯖꯥꯗꯒꯤ ꯍꯦꯜꯂꯤꯅꯦ ꯑꯗꯨꯅꯤ ꯈꯔ ꯇꯧꯔꯛꯀꯅꯤ ꯑꯗꯨꯗꯤ ꯈꯣꯡꯒꯟ ꯇꯨꯡꯈꯨꯟ ꯇꯥꯟꯅꯕ ꯇꯧꯔꯁꯤꯗꯣ ꯃꯇꯝ ꯃꯥꯅ ꯍꯧꯈꯤꯕꯅ 미직 미라클 따드레도 이샤노 이사비 하나 포타비로 나사노 에학디 마기 타라마리니 빤바 타벌기 맹나 파더라바 망아세 나가 잉자호키게 예 넌디 타벌 이해가 그이 오갈 간도리바 어이 야로이 좀 아이 소박세네 그이노 마반토 아두가 타도요 아두가 나나 간저리바 미도 우브라 하이나 ꯑꯗꯨꯒ ꯅꯪꯅ ꯈꯟꯖꯔꯤꯕ ꯃꯤꯗꯨ ꯎꯔꯗꯤꯅꯦ ꯃꯤꯗꯨꯅꯁꯨ ꯅꯪꯕꯨ ꯈꯜꯂꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝꯅꯤ ꯏꯁ ꯍꯩꯕꯤꯔꯦꯗ ꯅꯨꯃꯤꯠ ꯈꯔꯅꯤꯗꯪ ꯋꯥꯔꯤ ꯁꯥꯟꯅꯗꯕꯁꯤꯗ ꯍꯥ ꯌꯦꯡꯕꯒ ꯍꯩꯔꯤꯕ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯍꯩꯔꯤ ꯅꯨꯡꯁꯤꯕꯤꯅꯕ ꯃꯤꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯅꯤꯅꯅꯦ ꯊꯥ ꯌꯦꯡꯂꯒ ꯂꯦꯜꯂꯤꯕ ꯐꯔꯕ